Marup sing asisu prem review na mayangdamak yamna nungairba movie pudu lagli hairibu movie asida yamna pikliba nupi macha amagi mahak poe popiramba mapa asibu mahakki mamangda sakhangdaba miyoi kharana harkhibagi wari amani adubu hairibu nupi macha asina mahakki mapabu harkhiba miyoi sing asigi mathakta laman khumba ngamkhibara natraga ngamdabra haibasi film asi yangminara khangminarasi the villain side ba movie sina hokpade khoida sahi nipan kitang ngairiba nupi macha asina mahakki mapa asiga lonena kikulopi sanaduna mahakti makhoyi phamung asi makhada lotu lerami adubu ikhong khongduna tanja study mahanga lotu leriba ka asigi thong asi yamna thuna hangdoraklami matam astadi mahakki mapa asi mahang leriba ka asilaklami adubu mahakki mapana ka asi manungda changlakliba sidi gunda ani khagna mahakki mapa asi hatugi torami amuk sunpi macha asina gunda sing asi kana kana no haiduna yengtholage haina tawring matam astadi hairibu gunda sing asina ikhong khongduna makhoini pairiba thang asina nupi macha asing mapa ase thinduna mahakki mapa ase lemai taraklami masina maram oibana nupi macha si wakhan yamna nungai tabde lerami amuksu mahakki mapana sidringaida ingit taraktuna macha nupi da sumna taraklami nang phamung asing makhadagi tholakano hairami adudagi gunda sing asina pairiba yamna chawba nungthang asina mahakki mapagi makoga thomlaktuna I sing asi mahakki mamaida loin chonglami masina maram oibana mahakki mapa si mahamasta sikrami amuksu gunda ani sina siraba mahakki mapa asibudi ka asitegi singthoktuna chatkirami adudagi mahakki machanupi susina mu asumna khalami hojikti gunda sing asi mahanga leriba ka asigi thokkhrabanina mangonda karimda tawragro haina khalami ngahak lera matung astadi gunda amana mu yamna chawba nungthang asi paiduna mahanga leriba ka asida nungthang asi haiduna changlaklami masina maram obana susi si yamna kiraduna mahakki sorsi phawa tapna honnu lerami adubu hairibu nupa asinadi susina lotu leriba phamung asig mathakta famduna nungthang asi mahakki mamangda haidu lerami madudeng susina yamna pakhaladuna mahang sumna khandu lerami hojikti hairibu nupa asina aibu su soiduna fakhragana haina khandu lerami masig matungda hairibu nupa asina phamung asig makhada yengtharaktuna susi asi ud farami adubu hairibu nupa asinadi susi hairibu nupi macha asi harpegi mohota yamna halorba nupa amda yonthoklami matamastadi halorba nupa asina susi haribu nupi macha asibu ijat mangalagaina tawba matam astadi maham asida sakhangdabu nupa am changlaktuna ahalorbu nupa asudi maham asida adukapadik furami matam astadi makhoini na pairamba nongmai asi susigi makhong manaka taraklami adude susinamu mahakki makhong manaka tadu leriba nongmai asi khungatuna mahakki kar changliba atopa nupa asibudi nongmai asina kaptur halami mataw asumna tawduna susibudi mahakki kar changliba atopa nupa asi kanbriki aduga nupa asibu hatkane lagliba atopa nupa asibudi susina pairibu nongmaisina kaptuna hatkirami amuksu susibu kanba lagliba nupa asi maming asichu asang korami mahak asi yamna fawrba geng khopu jangbyang hairiba timadugi mako amasu oirami amuksu susina asang hairibu nupa asida sumna hairami ai asibungta training kya ama tawbiyu aigi pabu hatkiba miyoi sing adubu aina soidana laman khumgai hairami masig matungda asangna susi haribu nupi macha asibu thongna kyam lege haiduna yengthonabagi makhoigi mamangda table labagi mathakta nongmai ani bisidokun thamlami amukso asangna nupi macha amadi makhoina pharakpa nupa asta somna hairami nakhoi ani gi namangda leriba nongmai sing adubu nakhoi ani na yamathuna pansilaga angamba masen kaptuna hano hairami matamastang asanga somna khalami nupi macha asidi soidina makhoina fadu lagliba nupa asina hat khargane haina khalami adubu haribu nupi macha asinadi mahakki nongmai se thuna pakhatpa loiraga mahakki mamangda leriba nupa asida kaplega haiduna em tawdu lerami amuksu hairibu nupi macha asinadi mahakki mamangda leriba nupa asidadi mahakna pairibu nongmai asina kappa ngomlamde tanja asi khudong jaba si atopa nupa asi lorduna mahakki nongmai se thuna pangkhalaga susida nongmaina kaplakka haina tawba matam asidadi asangna mahakna pairibu nongmai asina nupa asibudi kaptuna maham asida hatkirami masig matungda asangna susi hairibu nupi macha asibu matam punamakta fajana training tawbirami amuksu matam astadi susi haribu nupi si leishai farami madugasi matakta susi haribu nupi asina asang asibudi nuksibama farami amuksu asangna susina mongonda nuksi habsi khangmadagi mahak yamna haraujarami nong numidong susina loina khangmungalami mahakki mapabu hatkiba miyoi sing asi mahamambada leire tabadagi mahanga laman khumlagaina lakpa matam astadi mahanga changliba ka astadi miyoi mayam leramduna susi asibudi fakhirami amuksu maham asi leramliba nupa asina mahangna pairiba nungthang asina susigi mamanga thomduna mahanga sumna hairami nangna asibu nangina pa hatpa miyoi na haini khalibadu
นังนักขันลิบดีลุยน่าลาเลยนังกินฟ้าฮาลิบดีอัตโปนุปานีไอ้น้องคนนั้นมุนน่าหายแก่หายดูนะนุปาสน่าหายเรื่องมีมาสิกมาตุงกันนุปาสินะสุสิกมาปาฮาร์คิบนุปาสิกันน้าหายดูนะไอ้ตัวละไงนะตัวบ่มาตามัสเตดีมหามัสดาสังลักตุนะมหาหน้าไปริบโนเมสินะสุสิวฟาร์มลิบมีอยู่สิงสิมาทั้งลุยน่าฮัลลัมมีโนเมตอสิเดซิงอาสังนะสุสิสิวสุเจงนับสิงสิติกันบิรามีมาสิกมาเมียมาสิกอบนมุงสุสินะอาสังสิบุนุสิรามีอามุกสุสินะอาสังสุมน่าหายเรื่องมีไอ้เนี่ยนังบุนุสิหายเรื่องมีอาสังสุสินะหายบสิยาร์ดูนะมาคุยนี่มหามัสเตลุฮงลามีมาคุยนี่เนี่ยลุฮงมาลวรกะมาคุยนี่ฮันนี่มุนกิดามากมหามัสเตลามีอามุกสุมาคุยนี่เนี่ยรีสตอรนต์ฟาร์มดูแลริงมาตามัสเตดีอาสังดะกันอากุมามีอยู่มันฟอนตอร์กลามีมาสินะมาเริ่มมาอาสังนะสุสิดะสุมน่าหายเรื่องมีนังมหามัสเตงฮักเตเลรมูไอ้ทว่ามันจะสลุกยังไงดูนะมาร์กที่มหามัสเตทุกข์เรื่องมีไงฮักเลรมาตุงดามุสุสินะอาสังสิวที่เป็นหลักของมาตามัสเตดีอาสังสิมหามัสสิดูเลรมีอะดูเด็กอาสังมารูบัสินะมูสุสิดะสุมน่าหายเรื่องมีอาสังนะนังกินอาปาบุฮาร์คิบมิวสิงห์ดูบุทีเรกานังกินอาปากิลามันคงยังไงนักขันคิบนีอะดูบัสังดีนังมันอาปาบุฮาร์คิบมิวสิงห์ดูนะมหามัสเตฮัตโตกลุนทำลำเลหายเรื่องมีนุปาสิกว่าสตาร์วดาสุสิชูวัคันจามนงไอตรดูนะมหานัสุมน่าหายเรื่องมีงสีหายเป็นหุ่นมิดสิดกีไอ้กี่ฟูโรบะอาสังอามาดีไอ้กี่ป้าบุฮาร์คิบมิวสิงห์ดูทีเรกาไอ้เนี่ยลอยน่ะฮาร์กินหายเรื่องมีมาสิกมาตึงสุสินะมหานงไม่ไฟดูนะมหากิมาป้าอามาดีมาปูโรบะฮาร์คิบมิวสิงห์สิวขาดนะบกีbuilding amanda laktuna maham masi leram liba jekna ba miyo sing siwu mahang na paibu no mesina mathang kaptun halami adu matam astadi maki mamanga leram liba miyo sing si adu kemtek yama tarba susina ninga na baleitana maham masi leriba miyo sing si mathang halami masing mutunga susina building asing matakta yorokpa matam astadi building asing matonda masing yamlaba miyo kyama lerami adu susina di mahang na paibu thanga sina miyo sing si mathang halami तंजा अस्ति महमसी लेरबा मसामो फरबो नुपा मना सुसी सि वखा लगाइदुना माकी ngaksamasi फाइदन थांगलमी अमुक्सु नुपा असिना सुसी की मसमसी फाइदुना उंगथलगाइना तवो मतमस्तदि सुसीना यामना सारदुना महमसी लेरबा दंबेल अमा सिजिनदुना नुपा असि मखोंग थोमदुना हारिबु नुपा असिबुदि महागना महमसते अदुगिमदु फुरमी अमुक्सु सुसीना महमसी लेरबा थौरी यमबु नुपा असि गमागसमद किसंदुना माकति बिल्डिंग असि मखादा चोंथखिरमी मतौ असुम तौदुना सुसी मतोमदना माकी मपा हाटखिबा बदी मपुरबा हाटखिबा मियोसिंग असिबदी महांग लोइना लमन खुमलमी मसिंग मतुंगदा महांगना महमस्तिक चलगायना तौबो मतमस्तदी माकी ममांगदा पुलिस क्यामा लाक्तुना महापुरि फारमी अमुक्सु पुलिसिंग असिना सुसीना संगलुबा कादुगे CCTV कैमरा सिबु कापथोक्तुना येंगबा मतमस्तदी पुलिसिंग असिना लोइना गंगलमी सुसी हारिबु नुपी असिदी यामा थौंगा लेबा नुपी अमनि हाइदु खंदु लेरमी मसिगुम मयाम असि ओबेनमुं सुसी असिबु सेक्रेट ओबे एजेंसी ग्रुप अमना फाजनदुना मखोइगी मिशन गिदमक माकते थमखिरमी अमुक्सु सुसीना पंगथरिंग मता मस्तदी महम असि लेरिबा डॉक्टर के आमना सुसीगी ममाय असुदि प्लास्टिक सर्जरी तौदुना माक सक्तम मसि लोइन ओंथोखिरमी मसि मतुंग सुसीना ज्ञान तारको मता मस्तदी माकि मसक असि लोइन ओंदु लेरमी अमुक्सु महाग असिबु वेंटिलेशन का अमा थमलु लेरमी अदुबु हाइरिबा वेंटिलेशन का असिदा लेरिबा अहोबा मखुल असिदगी पंगथनबगी गैस का कापसलक्तुना सुसी असिबुदि मतम पुनमक्ता अदुम पंगथन थमलमी तंजासितंग महम असि लेरिबा गार्ड अमनमु सुसीसु पंगथरे हाइदुना महम असि चंगलक्तुना सुसीसु पुरगायना तवो मतम अस्तेदी सुसीसिदि वांथबा साजेनदुना लेरंबा सिना मरम ओइबना हाइरिबु नुपा असिबुदि महांगना महम असि फुरमदुना महम असि थोकलिबा सिंग असि आई ग्यानमदा ताद्रे हाइदुना महांग अतोबा कामदा चेंथोरकु मतम अस्तेदी महाकी ममांगदा नुपी क्यामना डांस तौदु लेरमी अदुबु महाकी ममांगदा नुपी म्याम सिंग असिना डांस तौरुबसि उबदा सुसीना मसुमना खलमी महम असि थोकलिबा सिंग असि करिनो आई ग्यानमदा ताद्रे हाइदु खलमी तंजास्तेदी माकी ममांगदा मु गार्ड क्यामना चेलक्तुना मागसि फारगायना तोरमी मसिना मरमबना सुसीना अतोबा कामनो चेंचलको मतम अस्तेदी माकी ममांगदा नुपी क्यामना मु चाइंजांग थोंबगी तमदु लेरमी अमुक्सु सुसीना माकी ममांगदा लेरमलिबा नुपी सिंग असि उबदा महांग सुमना खलमी महम असि लेरमलिबा नुपी सिंग असि आइगुमना मखोइना फादुन लाखिबो ओइरमनी अदु महम असि थोकपा ngamdabadagi मखोइ सिंग असि उपाय लेटरदुना महम असि सुम लेखिबा माले हाइना खलमी मसिग मतुंग सुसीना हाइरिबा कासिब थादोक्तुना चेलगायना तौबा मतम अस्तेदी महम असि गार अमा लाक्तुना सुसीसुबदि फारमी अमुक्सु नुपा असिना सुसीसु पंगथा लगायना तौबा मतम अस्तेदी सुसीना माकी ममांग लेरंबा थांग सिनदुना नुपा असुदि फादुना अतोबा कासिग नांथोक लगायदा थोलको मतम असिदा माकी ममांगदा नुपी क्यामना डांस तौदु लेरमी मतम असतंग सुसीगी ममांगदा डांस तौदु लेरमलिबा नुपी सिंग असिनमु
Susi ubada noktu lerami. Masig matungda Susi pilot duna. Mahang na fare nupasi puduna. Atoba kama ki thong si kauhaiduna janglak matam mastedi. Mahaki mamangda nupi kiyamana. Makeup tawa tamdu lerami. Adidang Susi na sumna khalami. Mahamasi leram liba nupi singa sisu. Aigumna faraktuna. Mahamasida makoi thokpa ngamdreduna. Adum laikhibu mali. Aduna aisu Mahamasida makoigumna dum lairagani haiduna. Mahangna yamna pakhaladuna. Mahaki mamangda leba nupi yamda sumna hanglami. Aina Mahamasi thoknabagi thong adu. Nakoina mukta jamasuna tak wahairami. Matamastadi Susi gi mamangda leramba. Boy kating kakpa nupi yamna Susi da sumna haraglami. Ai Mahamasi thoknabagi thong adu nangona tak lega haiduna. Haibu nupi asina secret oiba thong ama hangtoktuna. Susi sibudi gastig putoktu laklami. Adidagi Susi putoktu lakleba nupi asina Susi da sumna hairami. Nangna Mahamasi kanna chenduna. Makhada yamna thuna chongthakaro hairami. Adubu Susina chongthakaduri Mahamasi yamna luba asina maram oibana. Susidi makhada chongthaba ngamdabida lerami. Adubu haibu nupi asina di yamna luraba makhase chongthakirami. Matamastadi Susina sumna khalami. Nupi asina mathakastegi chongthakarbanina. Aisu ngamlagani haina khanduna. Mahangna fadu lagliba nupa asibudi. Mahangna pariba thang asina lelamduna. Mahaksu nupi asina chongthakiba Mahamasi chongtharka matamastadi. Makhada chongthakiba nupi asina Mahangna pariba nomai asina Susida kaplaktuna. Susidi nomaina panduna makha takhirami. Tasengbadi Susida nomai kabliba nupi asi atai kanam tu iramde. Mahamasi gi mako oirami. Amuksu nupi asina Mahamasida miyoy ka faraktuna. Mahake secret oba training tawbo irami. Hairiba nupi asi mamingsu crown karomi. Masigi matungda mu crown hariba nupi asina Susida sumna harami. Susi aina Mahamasida miyoy ka fazanduna. Aina training tawribani. Aduna aina nang asibusu Mahamasida training tawduna. Aigi secret oba ejenama ohiningi harami. Adubu Susini pako masuna piraglami. Aigi puruba asangna sikra matungda. Ai Mahamasida hiningdre. Ai siraga haina khalli harami. Matamasang crown loina khangmanglami. Susi hariba nupi asi matau karama thenguni haibasi. Masig matungda crown na Susi gi ultrasound gi report chu puthokduna. Mahangna Susi da sumna harami. Susi nangasi mama ama oigadrubani. Nangi pukmanmu yawriba anga se atei kanamtagi natti. Asang hariba nupa adu gi angang ni harami. Amuksu crown na Susi da sumna harami. Susi nangna chahi tara aigi Mahamasi thabak tawgadabani. Chahi tara gi matungda aina nangonda paisa kya ama pibda natana. Nangi naming amadi address pasu hongtoktuna. Nangmuda aina Mahamasi thadokani harami. Matamasti Susi nasu mahaki polakaduriba masa Asigidamak khallaga crown na mangonda hariba sing sinoina jarami. Masing matungda Susi asi Mahamasida class kyamsu yawrami. Adu matamastadi Susi asi oza asi mamanga yamna tumningba asina maram oibana mahak uidun lerami. Adu matamasida Susi asi makeup tawba amadi atoba thabak kyamdi hairamde. Mahangna martial art yamna haiba tarabasu. Masina maram oibana crown na yamna songladuna. Susi da sumna hairami. Nangdi martial art kitang haibani. Makeup tawba amadi atoba thabak kyadi nangdem ta haite hairami. Tanja astadi Susi gi mamangda nupi amana thang faiduna lauduna sumna hairaglami. Mahamasida gi thokhinabagi lambi du kadaida lege engonda mungda takpiyu hairami. Adu matamastadi Mahamasi leriba nupi sing asinadi thang pairiba nupi sing mong si ubada makhoina loina khangmangalami. Hairiba nupi sisu Susi gumna khudongthiba soina targa haina khalami. Masig matung tha kya gi matung sinuma khoidu hulei. Matam asida Susi gi macha se poklami. Asumna su matam haukhibana mu Susi gi macha se chawrlami. Masina maram oibana Susi gi mahamda macha gi damak yamna maru oiraktuna. Mahangna Mahamasi tawriba training asida pungning phajana changlami. Mahangna karigidama Mahamasida training tawba sida pungning phajana changlibano haiba tarbadi. Mahangna Mahamasi gi jama thuna thokhinabagi orami. Tanja asida mu Mahamasi mako oiriba crown haribu nupi sina Susi gi mawang si ubada mahangna Susi si misalama tharage haina khanduna Susi si mage kada koksanduna mahangna envelope ma piduna Susi da sumna hairami. Susi envelope asig manung yawriba nupa asig address asig manak chattuna nang nupa si halu nang nupa si hala matungda nangi misalasi loreduna aina nangasi Mahamasida nangi na chanupiga lonena punna thadokani hairami. Crown gi wahasi tar matung asida Susi su thaba si tawrage haiduna mahangna vai ma thauduna nupa si hanabagi nupa si maimna yawrlami. Amuksu Susina nupa si yu masi manungda mahangna paidu nu mai si paidun saklak matam astadi Mahamasi leramliba nupa asina mahak po hapa Mahamasida mi ma sone lakani haina khangmadagi mahak tiana ready tawlu lerami. Amuksu Susina mahangna paidu nu mai asina nupa asu kablaganu changlak matam astadi haibu nupa asadi mahangna paidu thang asina Susi gi no mai si jansanduna Susi gi no mai sti lemai takhirami.
Masig matungda makoini akan mongda fight thongnarami. Amuksu Susina maki nakanda leriba thong asina nupa asib halagaduna kana namsan matam astadi nupa asina di mahangna pairiba asangwa thang asina atopa makulam sintoktuna Susida thilaglami aduba Susidi mahamasti chenthokirami. Masig matungda mu makoini si akan mongda fight tongadu lerami. Amuksu nupa asida mahangna pairiba thang asina Susida yalagana tawba matam astadi Susina maki nakanda leriba thang asib sinaduna nupa asib mabukta thinduna hairiba nupa asida mahamasta hatokirami. Masig matungda mu Susina crown makalaklammi adude crown mu Susida mahaki atopa ID card amadi atopa address kaya piduna Susinang atopa mahamada leirura haiduna Susi asibudi maki machanupi asigalunana atopa mahamada chakhiduna nungai leirami. Amuksu Susina maki machanupi asigalunana hairiba building asida nungaina leiragaiduna khanduna leiring matam astadi makhoigi junthanglamada leiba Yong-ji kobo nupa amna mu Susi asibu nungsiba asina maram oibna matam punamakta Susiga manakta hanjen laktuna Susiga mateng panglammi adude Susi yamna chingnaraduna maki nakanda leriba Yong-ju hairiba nupa asi fattaba miyora haiduna khangtoknabagi mahaki agent phone tokduna mahangna sumna hairami aigi jumthangnabda leriba Yong-ju hairiba nupa asi maramda nakhoi nongta thigalaga ingonda hairo hairami adude Susiga agent singa sinamu Yong-ju hairiba nupa asi afabara natraga fattabra haiduna check torko matam astadi Yong-ju hairiba nupa asi yamna faba nupa amani haiduna Susida hairaglami masig matung Susisu Yong-ju hairiba nupa asiga loinaba hauraklammi matau asomna tawduna mu Susina su maki machanupi si school amada admission tawrammi madugi sumadakta Susina tongalaba mall kayara chattuna makhoigi hingbada changba posai kyamsu leirammi adubu Susina chatpa maham khudimakta Yong-ju su Susigi matung inadu laklammi amuksu Hyun-ju asina maram oibana Susi amadi maki machanupi si nungaina hingdu leirammi matam asum haukhibana mu Susi amadi Yong-ju makoini si yamna nungsinaraglammi adubu nomo nominama ikhang khawduna Susig mako oiriba crown hairiba nupi asina Susida phone toroktuna sum hairaglammi Susi nang hojik yamna maru oiba mission ama chattaba yadre nang yamna thuna aikhoigi office tangda lao hairami adubu Susina di machin thijenaduna makoi yunggi so asibu Yong-ju da piduna sum hairami aigi maru mama hoji accident thoktuna hospital na leire ai yamna thuna hospital na chattaba yadre aduna aina mahamsta halaktri fawbadi nangna aigi chanupi sibu amukte yengbidu leiramo hairami masig matungda Susi amadi mahaki marup amagalunana makhoina lakliba mission asi maham asi laktuna makhoigi nakanda leriba nupa sing asi mobile asidagi data huranabagi Susina lona nupa asi mobile asi huralami adude Susina mu nupa sing asida machin thijanaduna mahang sumna hairami ai washroom da mukta changluki haiduna Susina washroom asi manunga changlak matung asida mahangna pudu lakhiba mobile asi manung asidagi data sing asi mahangna pen drive da loina transfer toksan bin loiraga pen drive asibudi maki sambungi samphabi asig manung hapsen khirami amuksu Susina maham ase tholoko matam astedi mahak lakminaba maki agent asidi maham ase leramliba nupa asina pariba thang asina nupi sing aksam thamdun lerami amuksu nupa amanu Susi da sumna haraglami Susi nanga tawriba singudu aikoi loina khangle nangna aigi mobile dagi data loina transfer toksanduna nanga lawriba natra haiduna nupa asina di maki mobile asibu Susi dagi lawrami amuksu nupa asina Susi da sumna harami Susi nangna mobile dagi transfer tawkhiba pen drive du aingoda yamna thuna piru hairami masig matungda Susi ju file letterduna maki sampabi manung yawriba pen drive asibu nupa asida piba sajanaduna sampabi asig manung yawriba masin tumba asibu laktokduna maki mamangda leiba nupa sing asibudi mathang attack tawduna loina hatoklami masig matungda Susina soklaba maki marup asibu mahamasti puduna tholakko matam astadi makhoi ning mamangda makhoi mako oiriba crown hairibu nupi asina gari ma pudu laklami adude Susina yamna pakhaladuna makhoigi mako oiriba chip crown no mahangna sumna hairami nijusi sibu tare nangna yamna thuna mukta nangi gari sta hapchanduna hospital nongda pusi hairami adubu crown hairibu nupi sinadi pakum asuna piraklami aina nongonda sinakhiba mission adu nangna checksena tokdabadagi khudongchiba singasi loina thoklibani aduna maham astadi asomna mina siba aduga akanma mina hingba si aigi runi hairami masig matungda Susiga lakminagiba niju hairibu nupi sida maham asta sikhirami amuksu crown hairibu nupi sina Susi sibudi maham asta thamlamduna makti maham asti chatkhirami masig matungda Susina maki memda halaka matam astadi maki machanupi sidi Yong-ji ga tambaka tumdu lerami matam chung Susina masagi mawng asi ubda mahana wakhan jamna nungai traduna makhoigi barum asida changlakduna maki mamai sida ising kapthaduna makti kaptaba sadu lerami
Amuk sumang na sum na kandu lerami. Hojiti ay gisano pisi choksalak labanina. Ay gisano pigi tungda oira kadaba singadu. Ay nokji khanda bajade haina khanduna. Mahak wakan nungai tabita kaptu lerami. Tanjasta di Hyun-soo na Susina baru masing manungda kaptu leibasi. Mahang loina tadu lerami. Aduga musu Hyun-soo na Susi kamara ka sangsalak Susi sipu concern meduna mahang sum na harami. Nang hokji wakan nungai taba amata tawgunu harami. Masigu matungda makhoi ni simu. Amu henang sinabam faukirami. Mathang numitang Hyun-soo na Susi da sum na harami. Susi aina nang asib nungsi. Aduna aikoi ni lohong na se harami. Aduba Susi na di Hyun-ji ko waya si tabata yamna pakhaladuna. Hyun-soo dong wasum na harami. Hyun-soo nang na haribada summi aikoi ni lohong na se habadu. Aduba karigumba nang na aina tawriba fataba thabak singa sigi maramda. Khanglakpa tarabadi. Nang na asib thadokuna soidana chatkigini harami. Aduba Hyun-soo na dim Susi da sum na harami. Nang na faranak fataba thabak tawba tarabasu. Aina nang asib thadoi. Punsi subada nang sidiri faubadi. Nang gaiga punna laiminagani harami. Hyun-ji wa hastabada Susi si thamoy amoyna penthokduna mahangna crown ga marka laktuna sumna harami aigi jungina kanda Hyun-ji ko nupa amale nupa aduna engonda lohong si hari ai lohong basi ayaba pi crora harami amuk sumhangna sumna harami aina karigidamak Hyun-ju ga lohong gudrubna haiba tarabadi Hyun-ju ga lohong na matungda aigi chanu pi sibu aikoi ni punna phajana yokchage harami masig matungda crown pakhom asuna piraklami hoi nangna lohong yabdu yare Aduba aina nangwanda wahai mahai ka tau nangna karigumba Hyun-ju ga lohongba tarabadi lohongpa mahamadu aina soina silakani madugisu matakta nanga lohongla matungda sahi taradi aigi makhada aina haiba thabak tawgadabani aduga sahi taragi matungda aina nanga sibu akhoi company sidagi soidana thadokani harami masig matungda Susi yamna haraujaduna Hyun-ju da phone tawduna sumna harami haujiti akhoi mako oiriba ron haribu nupiduna nanga iga lohongbagi aya pirakla harami Matam asida aikoi nuna khangmangalami Hyun-ju haribu nupa si atai kanamtu oiramde Crown haribu nupi sik ejelama oirami mahangna Hyun-ju haribu nupa sibu thadoktuna Susiga nungsinanabagi sinba oirami madugisu matakta Susina Crown leriba mahamaduda lakhiba numit adudagi Hyun-ju na matam punamakta Susi siu jingsanu lerami Crown haribu nupi asinamu Hyun-ju sibu Susiga manakta matam punamakta karigi tharibno haiba tarabadi mahaki kanaba thabak kyama tawnabagi oirami Masig matungda Susi si mahaki longma numit asi yorokladuna mahak kaamda lerami tanja asam crowna Susi da phone tawtuna sun haraglami Susi nang leriba ka adugi manungda aina sniper am losanun thambani hariba sniper dum nang lauthoktuna nangi nakanda leriba thongna adudagi sniper du sinaduna aina hariba nupa asibi yamathuna hatlu hairami masig matungda Susi su mahamasi leramliba sniper sibu mahang loina pansenma loiraga thongna asida sniper sina aim tawdu lerami Masig matungda Susina mahangna pairiba sniper su sinaduna mahaki mamangalariba target asida kapa matam astadi mahak yamna ngakladuna pakharpam phorami adu mahangna kabliba nongoi maru asibudi mahaki target oriba nupa asina ubliba space ta palami matam astang garabana Susina nongoi kabliba nupa asi mamangda thachanma matam astadi Susina kablakpa atopa maru ama sinamu gar asida palami tasengudi Susina nongoi kalon liba nupa asi tai kanam to oiramde Ngasidagina tha kharagi mamangda sikraina leriba Susiga lohongkhiba asanghariba nupa asi orami masina maram oibna Susi si wakhal yamna nungairamde tanja asidi Susi leriba ka asigi thonga se thilaktuna Susi da kauduna sum haraglami Susi hojik nanga Hyun-ju ga lohongoi matam yore nang yamna thuna mapana tholo harami masig matungda Susi ju pai letruduna nongmai sing asi loina sidolaga toilet ki flush ki sing asi manung hapchalanduna mahanokji nongmai kaplu riba Mahaki mapuruba asangi wakalis kandulaalami amuk sumangna sumna khalami aigi nupa asina hinglamba tarabadi asuk sangma matam asi mahak kadaida lotun leribano aduba hojite ai Hyun-ju hariba nupa asiga lohongnabagi sem saba loikhrabanina ai mahaka lohongdaba soidana yaroi haina khanduna mahak wakhan nungaitabida lerami masig matungda Susi si upay amada laitaba tarabasu Hyun-ju ga lohongba takhirami ngahaklar matungda asangna mangonda nomai kablokhiba mahamasi laktuna mahangna fazana thijang khosama loiraga mahamasi theliba CCTV footage ki camera su yengduna mangona nomai kablo libasi kanano da thigatu lerami amuksu mahamasi leriba mio singa sina sumna harami ka sida changla libasi nupi ama khitangdani aduba hairi mahamasi hotel oibanina mahamasi leram liba mio singa si noma khitangi hotel asi leram bani harami masig matungda asangsu mangonda nomai kablo liba mio si kanano haiduna fazana khangdong nabagi Susina stage show tawriba mahamasi da
Susi sibu yeng malaklami. Susi na tawriba so si loiraga asang na mo. Susi sibu na malaklami. Matamasitadi asang na maki mamang na famnu leriba nupi asi maka na longkiba Susi hariba nupi aduni haibadu khangdaba oiba tarabasu maki mamit asiri ubadadi asang roina khangmangalami nupi asi Susi ne haibasi adude asang na kharak tawsenaduna Susi da sumna hairami Susi ai asi nangi friend amani hairami aduba Susi ne di pakhom masuna piraklami nang yamathuna mahamasif thadokthuna aigi naktagi chatkhro hairami aduba asang nadi maki mamang na famnu leriba nupi si Maki hana nupi orama tarabasu maki orakadaba punsida khudongthiba thoningdaba sina maram moibana maki masa manungdigi nomayam putoktuna Susida tamduna mahangna sumna hairami nang kanano aingonda yamathuna hairo hairami adaba Susinadi ona tainaba wahi kiyama asangda hairami masina maram moibana asanga sumna khalami mahanga thiragliba nupi asidi maki mamangda famlibasi oramloroina khanduna asangdi bahamasif thadokna chatkirami Tanja asadi Hyun-juna ground phone tokduna sumna hairami hojik yaki mamangda Susi amadi asang makhoi ni unaduna wari sanaduna chatkhra hairami adubu Hyun-juna ground phone tokduna wari sanariba sing asidi asangi miyo singna mu loina tadu lerami masig matungda ground jamna pakhaladuna Susi unaduna Susi da sumna hairami Susi numidang asida nangna soiduna asang haribu nupadu yamathuna hatkro hairami matam asidi Susi su Hyun-juga laiminadaba yadaba sina maram moibana Crown hariba wai sing asi mahang loin ilami masig matungda Susina mahang na paragraba lai asig manung yauriba imblab asi hangtoktuna yengba matam astedi imblab asig manung astedi Crown amadi Hyun-ju makoini nori sanakhiba recording yaurba pen drive ma yaurmi amuksu Susina hariba pen drive asi puduna cipher gi room amada laglami adubu hariba pen drive asi mahangna computer amada hapchanduna recording asi tapa matam astedi Crown na Hyun-ju da sumna hairami Susina tawriba thabak singsi loina lale mahangna karigidamak asanga unaduna wari sanaruibano hairami adubu Hyun-junadi ground pakku masuna pirami taibang miyoba khudima asi soidana atoba miyoga wari sanaba asi punsida soidan thoklibani hairami adubu karnamu Hyun-juda sumna hairaglami Hyun-ju nangna khaliba wakhan singadu loina lale aina karigidamak nanga Susiga lohongalibano haiba tarbasu loholibasi aigi misalamani hairami adu matamasadi Hyun-ju amadi crown makhoinina Sanariba wari sing asi Susina tabada mahak wakhan nungaitebda kaptu lerami amuksu mahak sumna khandu lerami aina yamna nungsina lohongkhiba Hyun-ju sisu aigi upurubo oiramdre mahak asidi crown na thadoktuna ai asibu hanabagi mahak sinba oiram laiduna mahak wakhan nungaitebda lerami masig matungda Susiju wakhan jamna nungaitraduna mahak laman khumlege haina khanduna asangda mahakna message ma sumna irami asang namgu hanabagi horen numida waram secret ejelama Nangi nakta soidan laklagani hairami asanga team asinasu Susigi messages phangla matung asida asanga sibu kannabagi asanga team kiyamana makoigi manakta secret oba agent asu laktringaida makoigi team chin chatuna miyo siru farami matamasida crown loina khangmongalami maki agent asanga team na fakhribasi atai kanamna tahonbu oiramloi Susi haribnu piduna asanga pau piduna soidan tahonbu oirangani haina khanduna crown mo Hyun-ju da phone tawduna sun hairami Hyun-ju Nang na hujik matam asida Susi hariba nupidu yamna munna yengchanduna layu hairami matam asidi Susi nasu Hyun-ju hariba nupa asida laman khumade pamlami masig matungda Crown mo Susi su unaduna mahang na pariba nomaysin tamduna mahang na sumna hairami asangi timna aige jana fakhibadu aide nang asibu asangi timda sinaduna aige jana du onagani hairami amuk su mahang na sumna hairami matam aduda aina asanga hariba nupadu soidana hatkani hairami masig matungda Crown hariba asisu asanga team masina jaraduna ground team masina Susi siu maki gari staff chanduna asanga manaka laklami adu matamastadi asanga bike ma thauduna ground gi gari asi mathaka thomjalami madugi sumadakta asanga nomay masina duna ground ga lakminaba miyo kyam na halami adude ground no mahang na pariba nomay sina asanga sibu halaga na torokuma tamastadi maham asida asanga hana plan tawduna ground na tongliba gari sida truck amana thomjalanduna ground gi gari asti maham asid longchan girami Tanja asi khudong chabe Susina logduna maham asida sidun leriba gar asidagi sosib laktokduna maki makuta pulibasib thadoglami masig matung asangna Susi asibudi maki gari se tongala matungda Susigi yunggi nakana sifau thilaglami amuksu Susina gari ste kumthadringaida asangna mangonda nomoy piduna sun hairami haribu nomoy sinangna paikho nangi safety oinabagi hairami masig matungda Susina maki yunggi marakta yorko matam astedi maki ka asig manung astig bomb pokhairaglami
adui Susina maki kasung yengchenma matam asida yum masig mathaktagi Hyang-juna maki masa sibu konsenduna makhada chongtharaglami masina maram obana Susi chu wakhanjam nungaitraduna maki masa sibu kanjaraga haiduna makhuda sibu tingthoktuna Hyang-ju marka chenchilakko matam asitadi nanghawdraduna Hyang-ju amadi Susi gi machanu phiji maham ase sikhirami masig matungda Susi chu wakhanjam nungaitraduna mahangna sumna khalami maham asida bom pokhai libasichu crown hariba nupidu soina orangani aduna aina crown sibu hatlega haiduna mahang nongmaya sibu faiduna crown ma ka laklami adu matam asidi crown hariba nupi sina mahaki nakanda leriba CCTV footage ki monitor sibu on toralami matam asidi hariba monitor asida Hyung-juna Susi gi masa ase pudu laklami matam asidi khoina lon khangmangalami Susina crown ge ejelamabu asangi timna fanki aduga asangi timna faki nupi eduna Hyung-ju gi leifam ase haidorokpo irami masina maram obana Hyung-juna Susi gi macha asibu maki ka ase pudu lakma matam asida Susi gi ka asig manung asida hana asangi tim leramduna Hyung-ju adukunda furami amukso asangi tim asina Hyung-ju da thang piduna makoina sumna hairami Hyung-ju nanga yamathuna akoina piriba thang sib sinaduna Susi gi macha no pisu mahamasta halu hairami adubi Hyung-ju di Susi gi macha no pi asi maki macha no pi magni khanba asina maram obana haiba thang sib sinaduna maham asi lakliba asangi tim asida mathang mata attack torami aduba asangi tim asidi masing yamba asina maram obana Hyung-ju sum farami matam asung Hyung-juna loina khangmangalami Susi gi mapa hatkibasi atei kanam to oiramde Susi ga hana lohongkhiba asang hariba nupa asina oirami adude crown wai singasi Susi da haraku matam asida mahang hena sauningba amadi farami masig matungda Hyung-ju sibu nang yum asida boma maga loina punsanun thamlaga asangna nang asibu nang yum adu manaka thamlama matung aduda nang na he yum yormdai matam aduda asangna bongri mudasu namduna bom asibu nangi namangna pokhainduna Hyung-ju amadi nangi na chanu pisu khatpani hairami matam asai Susina aseng masing asi loina khangla matung asida wakhanjamna nungaitraduna crown gi maningda leiriba TV sing asibu mahang loina nongoi kapsalna matungda mahaki gari asina atoba building amagi mathaktagi asanga leiriba building asing manungda direct thaujalami amuksu Susina mahangna pairiba nongoi su sinaduna asangi timasu mathang halami lastadi asang amadi makoini thengnarami adude Susina mu asang sum hairami asang nangna aiga lohongibadu nangna esibu thamoi sengna nungsibra hairami aduba asangna di noktuna pakhom asuna piraglami aina di nangasi thamoi sengna nungsibnati aina karigi nangasi lohonglibno haiba tarbadi nangasibu aigi naka thamduna aigi secret oba ejerama ohinabagi aina fajana training towa pangkhibani hairami adubu aina sinkhiyo plan singasi loina kaikhra hairami matam asne Susina su asangi wayase taramatung asida mahangna pairma nongmaya su lemaina thadaduna makoini pairiba thang asu sinaduna makoini akan mongda fight thoknarami matam asdi makoini na akan mongda fight thoknarakpa sina maram moibana Susi amadi asang makoini si yum asdi ki taraktuna lambi dang fight thoknaraglami tanja asdi maham asida asangi miyo kyama laktuna asang asubudi kanbirami madugi sumatakta makoina maham asdi bus sama faduna salagaina torami adune Susina su asanga leiriba asig manakta salagaina lakama tamasdi maham asdi leramba karamana mo Sida thomjalaglami masig matungna asangna marketing masida sumna hairami aikoina tongliba bus asib kana thogduna Susi gi mataka thogjilu hairami masig matungda asangi timasina makhoi bus asibu Susina leriba asig manaka kana thogjalakthuna Susi amadi car asibu takhairagana tawba matam asidadi Susi di nakana laithokirami masina maram obana Susi se taklamde asig matungda asangi timasidi bus asib thogduna mahamasi chatkirami adu matam asidadi Susi su asang si haningba asina maram oibana mahanga tongliba car si mingchen se thugaiduna mahangna ising bottle amadi accelerator thamlami aduga mahangna car si mamanga tongduna steering si mahangna control tawraga car si kan thogalaktuna mahakti bus se chongchanu namlami masig matung Susina bus ki mingchen se thugaiduna bus si manung changlalaga asanga timasi mathang halami masig matung damu Susina asanga su halaga duna makoini akan mongda fight thoknarami tanja astung asangna Susi gi maning de attack torolami adubu Susina di ninganaba leitana bus ki driver su attack togduna hari bus asi mahamasta accident tholami masina maram obna asangsu karimi tawba ngamdru lerami tanja astadi Susina singjam faiduna asangi ngakshang masu kakthalaga haiduna thangalakong matam astadi asanga nokladuna Susida jangalami madugu su matakta asangna mahana husel ma khonglami
ꯍꯥꯏꯔꯤꯕ ꯍꯨꯁꯦꯟ ꯈꯣꯡꯂꯤꯕ ꯑꯁꯤꯕꯨꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯁꯨꯁꯤꯒꯤ ꯃꯄꯥ ꯍꯥꯠꯂꯝꯗꯥꯏꯗ ꯍꯨꯁꯦꯟ ꯑꯃ ꯈꯣꯡꯂꯛꯈꯤꯕꯗꯨ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯁꯨꯁꯤꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯅ ꯑꯁꯥꯡꯒꯤ ꯉꯛꯁꯝ ꯑꯁꯤ ꯀꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯃꯟ ꯈꯨꯝꯈꯤꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ